ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯃꯥꯅ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯟꯅꯕ ꯂꯦꯟꯅꯕ ꯍꯣꯠꯅꯔꯝꯕꯔꯣꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯋꯥꯐꯝꯁꯤꯡꯗꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤꯌꯥꯝ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯆꯥꯏꯅꯕꯒꯤ ꯂꯥꯟꯖꯥꯎ ꯑꯃ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯆꯩꯔꯛ ꯑꯁꯤꯗ ꯆꯤꯟꯀꯨꯀꯤ ꯖꯣ MLA ꯇꯔꯥ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯏꯐꯣꯡ ꯐꯣꯡꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯗꯥꯅ ꯀꯔꯤꯁꯨ ꯈꯪꯖꯤꯟꯅꯗꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯨꯀꯤ MLA ꯃꯤꯅꯤꯁꯇꯔ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯅꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯔꯗꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯀꯨꯀꯤ MLA ꯇꯔꯥ ꯑꯁꯤꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯦ ꯍꯥꯏꯗꯨꯅ ꯇꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯖꯣ MLA ꯇꯔꯥꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯗ ꯊꯥꯖꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯂꯧꯗꯨꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗු ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯆꯥ ꯈꯥꯏꯅ ꯇꯔꯪꯅ ꯈꯪꯍꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯀꯨꯀꯤꯅ ꯃꯤꯇꯩꯒ ꯁꯣꯛꯅꯕ ꯂꯥꯜ ꯅꯠꯇꯦ꯫ ꯅꯥꯔꯣꯟꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯡꯅ ꯚꯥꯔꯠꯇ ꯂꯥꯟꯗꯥꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯥꯜ ꯑꯁꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birrenna ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯆꯪ ꯊꯧꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯂꯥꯜ ꯑꯁꯤ ꯊꯦꯡꯅꯅꯕ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯔꯦ꯫ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯗꯨ ꯍꯣꯠꯅꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯕꯗු ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯇꯁꯦꯡꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯦꯁ ꯔꯥꯁꯤ ꯑꯀꯜ ꯑꯊꯧꯒꯤ ꯂꯝꯗ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯋꯥꯉꯥꯡ ꯍꯩꯇ꯭ꯔꯕꯗꯤ ꯆꯣꯛꯀꯅꯤ, ꯑꯐꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯁꯦꯟꯗꯣꯡ ꯇꯥꯟꯕꯗꯤ ꯀꯥꯟꯅꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯨ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯁꯥꯖꯠ ꯈꯔ ꯍꯩꯒꯗꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯒꯗꯤ ꯑꯔꯨꯕ ꯊꯕꯛꯇ ꯅꯆꯥ ꯅꯅꯥꯏ ꯂꯣꯏꯅꯕ ꯅꯠꯇ꯭ꯔꯒꯅ ꯂꯧꯁꯤꯡ ꯆꯥꯎꯕ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯧ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯧꯈꯣ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯃꯗꯤ ꯑꯔꯥꯞꯄꯒꯤ ꯃꯇꯦꯡ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯧꯁꯤꯡ ꯊꯥꯗꯔꯗꯤ ꯃꯥꯏ ꯄꯥꯛꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯩ꯫ ꯀꯔꯀꯠ ꯔꯥꯁꯤ ꯍꯛꯆꯥꯡ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯅꯤꯡꯕ ꯃꯄꯥ ꯆꯥꯕ, ꯊꯕꯛ ꯃꯐꯝ ꯅꯨꯡꯉꯥꯏꯕ ꯐꯪꯕ, ꯃꯤꯌꯥꯝꯅ ꯌꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯐꯤꯡꯂꯕꯗꯤ ꯅꯔꯜ ꯆꯠꯀꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯄꯦꯟꯖꯒꯅꯤ꯫ ꯁꯤꯡꯍ ꯔꯥꯁꯤ ꯃꯥꯏꯊꯤꯕ ꯂꯩꯔꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯀꯜ ꯑꯊꯧꯒꯤ ꯊꯕꯛꯇ ꯑꯔꯪ ꯑꯔꯥꯛ ꯂꯣꯏꯁꯤꯟꯕ, ꯊꯧꯔꯝ ꯌꯥꯠꯄꯗ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤ ꯊꯤꯕ ꯍꯨꯝꯕ ꯀꯥꯟꯅꯒꯅꯤ, ꯅꯆꯥ ꯅꯅꯥꯏ ꯆꯥꯎꯈꯠꯀꯅꯤ꯫ ꯑꯉꯝꯕꯅ ꯋꯥꯔꯧꯅꯕ ꯃꯔꯨꯞ ꯃꯄꯥꯡꯗ ꯅꯠꯇꯅ ꯏꯃꯨꯡꯗꯁꯨ ꯋꯥꯈꯜ ꯇꯥꯅꯗꯕ ꯂꯩꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯋꯥ ꯊꯥꯖꯒꯅꯨ꯫ ꯇꯨꯂꯥ ꯔꯥꯁꯤ ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ ꯂꯩꯔꯕꯁꯨ ꯃꯍꯨ ꯆꯥꯎꯕꯅ ꯇꯥꯊꯤ, ꯃꯤꯀꯣꯛ ꯊꯣꯡꯕ ꯋꯥꯏ, ꯃꯤꯋꯥ ꯂꯧꯗꯅ ꯅꯣꯛꯅꯣꯛꯅ ꯆꯠꯄ ꯐꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯩ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯑꯅꯝ ꯇꯥꯟꯕ, ꯑꯁꯥꯎꯕ ꯂꯣꯏꯅꯕꯅ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯌꯥꯕ ꯂꯩ꯫ ꯑꯉꯝꯕꯅꯗꯤ ꯆꯥꯟꯕꯤꯕ, ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯒꯅꯤ꯫
Danurasi lausing chawi hay sing na thaupang labadi maiti balayroi afaba mingchat tanba naknabaga mateng launaba kanaba numit ni lesa pakhang singi oina ikai khumnaba fangani makarasi pungning pena nungai jaba na chanana yai fanaba lalon itikta khuchau thabaya banumit ni naknaba nadi thajadana yengthi lesa pakhang singi oina nungshi mari phai Kumbarasi saksu thok pawatli nolungna chatpa fai miyam ganung sinanaba honau maram khangdana hoya fawa mata kanaroi ingthau laisa pakhang singi oina ningba thongba wagani lis aroibada minarasi lanfangni wakhal thokani afawa maruki mateng fangani mina fana sonaba leigani wanom thongnom de thina kanaroi laisa pakhang singi oina mari foitkani masini pujarakli bangasigi rasifal amadi matam matamgi Wapham Masigi ISCOM cable network tiang biriba MCTV GTPL cable network tiang biriba amadi ngasigi YouTube live streaming da library ba pumnamak po niramla thang jamna amukana khurumjari